Hujik kenone akhoi namdoise aigi prank ki video magic ta hadi aina magic ama toroga magic ama takthok ko namdoni aduda ai na torni adu ngasi takthok to sina man takthok to ne majina inang pagi mama namne ba adu ngasi je keno tan tha sula kani tan tha na interview lo bala kani interview lo do aigi interview lo do adugi behind the scene do mana namge haye adu magi blog tane adu magi ju channel le mai channel Davidson Entertainment sigi channel sida ju social channel subscribe toro adu mana behind the scene namnani ngasai interview dugi aduga kena to dese sigi adu thagalakpudi aigi video sina hanbe magi duna hanbe aduna my channel la subscribe toro aduga bell icon du sinam jalo adudi aina halaju magi da kona thagalaga yengnaba adudi ngasigi prank se part 2 ne bogi mingna gogoi aduga koi magi channel subscribe toro adudi ma'am horji ngasi mana haidoni aina toroga prank part 2 ne adu mayam sum namo haibagi nambane adudi ma'am koi prank to yengnaba torje